수보다 더 키우고 고맙죠. 야. 빨리 이겨. 이씨, 꼬우면 갈랍니다. Ini là cái gì? Bây giờ chúng ta làm sữa đi. Này ta hơi tẩy nó ngang vậy. Ngon như hình ạ. Này này. Là cái gì đâu? Làm lại đi. Đây hẹn ngồi mà lại ngang nha. Ngồi mà lại. Ai sẽ hay làm hộp. Cái gì? Cái gì cũng được. Đây là món gì vậy? Nangbu harusnya sih laku dia mau Bonda pai boleh sini mau bida passion bida magamu pai kopi hiye mau hiye bisi gam passion bida magamu pai kopi hiye mau ngam sim chào là bố kadang đây nó lọc cái bisi bố cái làm đấy nè sim chào nhà là bố mình sẽ thành cái phụ lì hay cha nào coi thì cái gì Tur bakter. Ada kenapa? Siapa buat? Enggak kemarin. Kenapa kemarin ini bang kau sama kau? Kenapa kemarin? Lampau saya kenapa kemarin? Ngang coi kìa mà hình xắn này kìa. Bụng nhiều vậy. Nằm mềm. Bắt đầu ít cái mà rồi. Ít cái mà. Bắt đầu nó tạo cổng. Đúng tay.
ꯂꯥꯡꯉꯅꯨꯕ ꯑꯩꯁꯦ ꯃꯤꯒ ꯈꯔ ꯆꯪꯕꯤꯔꯛꯇꯕꯅꯤ ꯅꯣꯏꯅ ꯂꯥꯡꯕꯒ ꯑꯃꯐꯥꯎ ꯆꯪꯅꯤꯡꯉꯔꯣꯏ ꯀꯅꯥꯅꯣ Terus kapan dulu kan? Kenal juga. ꯇꯣꯔꯆ ꯀꯥꯞꯄꯒ ꯊꯤꯌꯨ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯇꯨꯝꯃꯨꯕꯅ ꯐꯔꯅꯤ ꯑꯩꯒꯤ ꯅꯦꯠ ꯃꯥꯡꯅꯕ ꯊꯥꯔꯤꯃꯤ ꯀꯅꯥꯃꯨꯛꯁꯨ ꯂꯥꯛꯇꯕꯗ IT guru, please support me, please help me. Isiru kumi आकर नारायण मेरे जागेगा Now one leg, thank you. So now, no. Just to be sure of it, just have a new remember. You know, and one leg will be later. You both of them there. You lama. So no, I did a shimmy picture and I'm also one swimming. I did like to move from there and from a bit of freedom. Since out about. You can't tell, but that's all be there. Somewhere. Xin được cái canal mới lên trên nên đại thay thì bùa như cứ lên kia lại chụp cái nắm từ video nữa đại đang học từ video này thank you so much thật chơi hân xin mà sản phẩm ra kia mình chủ đôi xin chào và vô khối chút đi bố pha thì ăn được cái pha so nó có ubi dana ni dर्जन फेंक दो को थारा दिखा नहीं चलो हो
ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯋꯥꯁ ꯇꯧꯕ ꯃꯤꯁꯤꯡꯅ ꯅꯣꯛꯅꯤꯡꯉꯝꯒꯅꯤꯀꯣ ꯀꯩꯅꯣ ꯇꯥꯒ ꯄꯛꯀ ꯄꯥꯛꯇꯛꯀꯔ ꯏꯁꯩ ꯆꯨꯝꯗꯣꯏ ꯆꯨꯝꯗꯕꯣꯏ ꯀꯣꯏꯁꯣꯟ ꯆꯥꯗꯦ ꯁꯤꯅ ꯄꯤꯁꯥꯅꯤ ꯁꯨꯔꯁꯨ ꯌꯥꯎꯗꯦ ꯄꯥꯜꯁꯨ ꯌꯥꯎꯗꯦ ꯄꯪꯆꯠꯇ ꯁꯥꯟꯅ ꯀꯣꯏꯁꯣꯟ ꯆꯥꯗꯅ ꯁꯤꯅꯗꯨꯁꯨ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯇꯜꯂꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯦꯜꯕꯤꯗ ꯋꯥꯁ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛꯀ ꯄꯤꯕꯤꯕ ꯀꯅꯥꯝꯕꯨ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯑꯃꯁꯨ ꯆꯪꯉꯛꯍꯟꯁꯤ ꯑꯃꯁꯨ ꯆꯪꯉꯛꯊꯣꯛꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯤ ꯂꯩꯔꯗꯤ ꯆꯪꯉꯛꯏꯁꯤꯡꯗꯨ ꯁꯨꯝ ꯋꯥꯔꯤ ꯌꯥꯎꯒꯗꯕ ꯑꯃꯅꯁꯨ ꯀꯅꯥꯝ ꯂꯩꯇꯔꯗꯤ ꯆꯠꯈꯤ ꯑꯃꯁꯨ ꯀꯅꯥꯝ ꯂꯩꯇꯔꯗꯤ ꯆꯠꯈꯤ ꯑꯣ ꯁꯔꯃꯥ ꯂꯥꯛꯑꯣꯅꯦ ꯁꯔꯃꯥ ꯂꯥꯛꯑꯗꯤ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯑꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯅ ꯁꯔꯃꯥ ꯁꯔꯤꯇꯥ ꯁꯔꯃꯥ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯗꯤ ꯃꯇꯨꯡ ꯏꯟꯕ ꯃꯌꯥꯝ ꯆꯪꯉꯦꯕ kemana lagi sih tentu ya jadi dipanggil apa gitu laptop sendiri mau cakap tentu hal bekas yang disebut kayak gini orang gini पृथ्वी से कनांगे एलबी सुनाई तो रमोए ni mau laki dah bawa isna dah bah jangan macam cien juga tentu ke hai pasal lalu dah ke cien ya ini bisa pang elbi cita thake kundur pare nushigyaruba nushi kudur jamlavinu yagi milu irana jamlavalirane laviyu kotara ni lakpada ma thokre ma di lai theru ya ka to bi de mo ngai da ba chita thaki pundo pare vào về đây thôi ạ xin lỗi Thank you. Tôi like iche no pakai video yang bio. Jadi wale mana masing kita ni saya no pakai video. Orang selai. Dia lagi thank you so much. Next antara kau keren. Jadi saya memang dah su khonchel adum phajei pagadi lei hore hala chum ngalimida ai ponte da matam le
ꯑꯩꯒꯤꯁꯦ ꯊꯥꯔꯒ ꯋꯥꯔꯤ ꯁꯨꯅꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯇꯨꯃꯤꯟꯅꯗꯤ ꯂꯩꯖꯥꯗꯕꯅꯤ ꯑꯩꯅ ꯄꯉꯥꯡꯗ ꯃꯥꯡꯁꯤꯜꯂꯦ ꯃꯤꯅꯗꯤ ꯉꯁꯤ ꯅꯨꯄꯤꯁꯤ ꯑꯦꯜꯕꯤꯁꯤ ꯌꯥꯝ ꯄꯣꯠꯊꯣꯟ ꯆꯥꯗꯦ ꯍꯥꯏꯅꯗꯤ ꯐꯧ ꯆꯦꯟꯅꯈ꯭ꯔꯦꯅ ꯑꯩꯗꯤ ꯈꯤꯇꯪ ꯍꯦꯜꯞ ꯑꯣꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯃꯇꯦꯡ ꯐꯪꯒꯗ꯭ꯔꯥ ꯑꯗꯨꯝ ꯊꯥꯡꯉꯤꯗ ꯋꯥꯁ ꯇꯥꯏꯝꯁꯦ ꯀꯥꯃꯟꯗꯗꯨꯒꯅꯦ ꯆꯍꯤ ꯍꯦꯟꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯀꯛꯊꯠꯂꯦꯕ ꯑꯗꯨ ꯀꯥꯟꯅꯒꯗ꯭ꯔꯥ ꯊꯥꯏꯅꯤ ꯑꯗꯨꯏꯁꯨ ꯀꯥꯎꯈ꯭ꯔꯦ ꯆꯤꯛꯅꯕ ꯑꯍꯤꯡꯒꯤ ꯎꯅꯕ ꯊꯥꯕꯜꯗ ꯑꯗꯨ ꯂꯣꯏꯔ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦ ꯁꯟꯇꯔꯥꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯎ ꯂꯥꯏꯛ ꯇꯅꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯑꯩꯒꯤ ꯏꯁꯩꯁꯦ ꯈꯪꯉꯗꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯈꯥꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯎꯅꯕ ꯊꯥꯕꯜꯗ ꯑꯗꯨ ꯂꯣꯏꯔ ꯃꯊꯪꯗ ꯀꯥꯎꯈ꯭ꯔꯦ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯎꯅꯕ ꯊꯥꯕꯜꯗ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯥꯎꯈ꯭ꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯈꯪꯉꯗꯤ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯈꯔ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯛꯇꯪ ꯁꯨꯝ ꯊꯥꯒꯦꯗꯦ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯎꯅꯕ ꯊꯥꯕꯜꯗ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯁꯦ ꯐꯥꯎꯅꯔꯛꯄꯗ ꯂꯩꯔꯝꯂꯦ ꯏꯊꯟꯅꯇ ꯅꯤꯡꯕ ꯀꯥꯏꯕ ꯇꯣꯔꯕꯥꯟꯗ ꯀꯅꯥ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯃꯥꯏꯗ ꯁꯤꯟꯊꯈꯤꯕꯤꯔꯥ ꯑꯩꯒꯤ ꯄꯤꯔꯥ ꯀꯥꯎꯈ꯭ꯔꯦꯅꯦ ꯏꯁꯩꯁꯦ ꯂꯣꯏꯅ ꯏꯆꯦ ꯑꯩꯗꯤ ꯕꯨꯛꯇ ꯍꯥꯡꯗꯦ ꯐꯣꯟ ꯑꯔꯤꯕ ꯑꯍꯣꯡꯕ ꯑꯣꯏꯕꯒꯤ ꯆꯟꯗꯦ ꯖꯤꯕꯤ ꯆꯟꯗꯦ ꯑꯗꯨꯅ ꯌꯥꯎꯗꯔꯦ ꯍꯥꯏꯕ ꯏꯁꯩ ꯁꯨꯔꯗꯤ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯉꯤ ꯃꯌꯦꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯋꯥꯍꯩꯗꯣ ꯏꯁꯩ ꯀꯥꯎꯈ꯭ꯔꯦ ꯏꯁꯩ ꯁꯛꯑꯒ ꯃꯇꯝꯁꯦ ꯁꯨꯝ ꯂꯦꯟꯒꯦ ꯇꯧꯕꯗꯤ ꯏꯁꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯊꯔꯥꯅꯤ ꯁꯔꯃꯥꯗꯣ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯂꯥꯛꯑꯗꯤ ꯃꯤ ꯈꯔꯁꯨ ꯃꯥꯏ ꯃꯇꯨꯡ ꯏꯜꯂꯦꯕ ꯊꯃꯣꯏꯒꯤ ꯂꯥꯌꯨꯝꯗ ꯅꯤꯡꯁꯤꯡꯕꯩ ꯇꯨꯔꯤꯅ ꯏꯆꯦꯗꯤ ꯏꯁꯩ ꯁꯛꯀꯗꯕꯅꯦ ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯐꯖꯩ ꯍꯧꯖꯤꯛꯁꯨ ꯌꯥꯈꯤꯅꯤ ꯍꯥꯏꯕ ꯍꯩꯇꯦꯗ ꯏꯁꯩ ꯍꯩꯇꯦꯗ ꯇꯥꯁꯨ ꯄꯪꯉꯤ ꯌꯥꯝ ꯁꯛꯇꯤ ꯌꯥꯝ ꯁꯛꯆꯅꯤꯡꯕꯅꯦ ꯍꯩꯌꯨꯗꯤ ꯌꯥꯗꯕ ꯐꯣꯔ ꯂꯥꯏꯛ ꯈꯛ ꯁꯨꯔꯦ ꯀꯅꯥꯅꯣ ꯇꯧꯕꯤꯔꯝꯃꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯌꯥꯝꯅꯗꯤ ꯁꯛꯆꯅꯤꯡꯉꯤ ꯍꯩꯌꯨꯗꯤ ꯌꯥꯗꯕ ꯑꯗꯨꯅ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔ ꯑꯣꯏꯅ ꯂꯩꯔꯦ
ꯏꯆꯦ ꯅꯨꯡꯈꯥꯏꯕꯗ ꯅꯂꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯔꯨꯅꯨ ꯍꯥꯏꯗꯣ ꯁꯛꯄꯤꯔꯒꯨ ꯆꯞꯄꯦ ꯅꯧꯄꯥꯒꯤ ꯉꯔꯥꯡ ꯈꯟꯗꯦꯕ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕꯗꯣ ꯌꯥꯏ ꯁꯛꯄ ꯌꯥꯏ ꯀꯩ ꯅꯣꯏꯅ ꯊꯥꯖꯔꯤꯕ ꯑꯦꯜꯕꯤꯁꯦ ꯃꯪꯂꯥꯟ ꯐꯨꯔꯥꯗ ꯇꯥꯔꯦꯕ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕꯀꯣ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯔꯨꯅꯨ ꯁꯥꯔꯨꯅꯨ ꯃꯥꯡꯈꯤꯗꯧꯕ ꯅꯨꯡꯁꯤꯕ ꯍꯥꯟꯅ ꯊꯥꯖꯔꯨꯅꯨ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯁꯥꯔꯨꯅꯨ ꯁꯥꯔꯨꯅꯨ ꯅꯦꯠ ꯆꯞꯄꯦ ꯍꯥꯏꯔꯣ ꯃꯌꯦꯡ ꯇꯥꯔꯣꯏ ꯈꯜꯂꯝꯕ ꯅꯨꯡꯁꯤ ꯏꯄꯥꯛ ꯆꯪꯖꯧ ꯇꯥꯔꯕ ꯃꯌꯦꯡ ꯇꯥꯔꯣꯏ ꯈꯜꯂꯝꯕ ꯅꯨꯡꯁꯤ ꯏꯄꯥꯛ ꯆꯪꯖꯧ ꯇꯥꯔꯕ ꯃꯤꯀꯨꯞꯄꯗ ꯀꯪꯗꯨꯅ ꯂꯩꯀꯪꯂꯥꯕꯨ ꯑꯣꯟꯈꯤꯗꯣ ꯃꯌꯦꯡ ꯇꯥꯔꯣꯏ ꯈꯜꯂꯝꯕ ꯅꯨꯡꯁꯤ ꯏꯄꯥꯛ ꯆꯪꯖꯧ ꯇꯥꯔꯕ ꯃꯤꯀꯨꯞꯄꯗ ꯀꯪꯗꯨꯅ ꯂꯩꯀꯪꯂꯥꯕꯨ ꯑꯣꯟꯈꯤꯗꯣ ꯉꯁꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯕ ꯍꯌꯦꯡ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕ ꯂꯦꯡꯗꯅ ꯂꯩꯅꯤ ꯊꯥꯖꯔꯨꯅꯨ ꯁꯛꯈꯪꯅꯗꯅ ꯅꯨꯡꯁꯤꯔꯨꯅꯨ ꯄꯥꯎ ꯍꯪꯗꯅ ꯄꯥꯝꯖꯔꯨꯅꯨ ꯅꯤꯡꯈꯥꯏꯕꯗ ꯅꯟꯗꯧꯕ ꯃꯪꯂꯥꯟ ꯐꯨꯔꯥ ꯃꯤ ꯆꯪꯉ ꯊꯣꯛꯈꯤꯁꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯦꯜꯕꯤꯅꯦ ꯍꯥꯏꯅ ꯃꯑꯣꯡ ꯆꯥꯗꯕ ꯑꯦꯜꯕꯤꯅꯦ ꯀꯩꯅꯣꯅꯦ ꯁꯣꯅꯣ ꯐꯣꯅꯣ ꯏꯁꯩ ꯁꯛ ꯂꯩꯔꯦꯅ ꯃꯌꯦꯡ ꯇꯥꯔꯣꯏ ꯈꯜꯂꯝꯕ ꯅꯨꯡꯁꯤ ꯏꯄꯥꯛ ꯆꯪꯖꯧ ꯇꯥꯔꯕ ꯃꯤꯀꯨꯞꯄꯗ ꯀꯪꯗꯨꯅ ꯂꯩꯀꯪꯂꯥꯕꯨ ꯑꯣꯟꯈꯤꯗꯣ ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯤꯡꯊꯧꯔꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯁꯔꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯗꯥꯏꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯁꯦ ꯀꯩꯅꯣꯇ ꯉꯥꯏꯔꯦ ꯂꯧꯔꯦ ꯂꯣꯏ ꯉꯝꯕꯇ ꯉꯥꯏꯔꯦ ꯂꯥꯛꯄꯤꯔꯤꯁꯦ ꯉꯁꯤꯒ ꯐꯥꯗꯦꯗ ꯀꯥꯎꯗꯦ ꯃꯇꯛ ꯃꯇꯛꯅꯤꯗ ꯅꯤꯡꯁꯤꯡꯉꯤꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯗꯧꯔꯦ ꯑꯩꯅ ꯇꯥꯔꯤꯁꯦ ꯂꯣꯏꯉꯝꯕꯇꯅꯤ ꯂꯥꯛꯄꯤꯔꯤꯁꯦ ꯑꯁ ꯏꯆꯦ ꯌꯥꯝ ꯐꯖꯩꯕ ꯊꯦꯡꯀ꯭ꯌꯨ 100%ꯀ ꯍꯥꯏꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯣꯏꯉꯝꯕ ꯂꯣꯏꯉꯝꯕꯅꯇ ꯊꯥꯒꯠꯄꯤ ꯂꯩꯔꯦ ꯃꯆꯦꯁꯦ ꯀꯅꯥꯐꯥꯎ ꯂꯩꯇꯦ ꯊꯥꯒꯠꯅꯕ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯏꯁꯩꯁꯦ ꯀꯥꯎꯔꯦꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯦꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯁꯤ ꯏꯁꯩꯁꯦ ꯂꯦꯡꯗꯅ ꯂꯩꯅꯤ ꯊꯥꯖꯔꯨꯅꯨ ꯁꯛꯈꯪꯅꯗꯅ ꯅꯨꯡꯁꯤꯔꯨꯅꯨ ꯄꯥꯎꯍꯪꯗ ꯄꯥꯝꯖꯔꯨꯅꯨ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯐꯥꯔꯦ ꯍꯥꯏꯗꯤ
ꯅꯨꯄꯤꯁꯦ ꯉꯝꯕꯇꯅꯤ ꯂꯥꯛꯄꯤꯔꯤꯁꯦ ꯑꯇꯩ ꯀꯅꯥꯐꯥꯎ ꯂꯥꯛꯇꯦ ꯆꯪꯉꯝꯃꯒ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯈꯨꯌꯨꯝꯒꯨꯝꯅ ꯁꯛꯂꯤꯕ ꯅꯣꯡꯊꯥꯡꯒꯨꯝꯅ ꯆꯤꯛꯃꯥꯡꯕ ꯀꯥꯏꯖꯔꯦꯗ ꯃꯤꯅ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯦꯜꯕꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ ꯊꯥꯒꯠꯄꯩ ꯅꯠꯇꯦ ꯃꯩ ꯐꯖꯅ ꯃꯩ ꯐꯤꯅ ꯀꯨꯞꯄ ꯖꯥꯗꯒꯨꯝ ꯀꯥꯏꯁꯤꯁꯨ ꯌꯥꯝ ꯍꯥꯏꯕꯤꯔꯦ ꯂꯣꯏꯉꯝꯕꯁꯤꯅ ꯄꯪꯊꯥꯇ ꯊꯥꯒꯠꯄꯤꯅ ꯂꯩꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯉꯝꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯊꯥꯖ ꯊꯤꯟꯖꯣꯜꯂꯛꯄ ꯊꯥꯖ ꯊꯤꯟꯖꯣꯜꯂꯛꯄ ꯃꯥꯏꯆꯤꯍꯨꯜꯂꯛꯄ ꯀꯣꯇꯥꯒꯤ ꯅꯨꯡꯁꯤ ꯅꯝꯃꯤꯕꯒ ꯀꯥꯎ ꯅꯤꯡꯉꯣꯜꯕꯨ ꯂꯩꯉꯝꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯏꯊꯣꯝꯇ ꯏꯉꯥꯎ ꯉꯥꯎꯅ ꯁꯨꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯀꯅꯥꯝꯐꯥꯎ ꯂꯥꯛꯄꯤꯗꯅ ꯃꯌꯥꯝ ꯍꯩꯅꯒ ꯁꯛꯄ ꯏꯁꯩ ꯅꯠꯇꯦꯀꯣ ꯀꯅꯥꯝꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯨꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯂꯣꯏꯉꯝꯕꯇꯅꯤ ꯅꯆꯦꯒ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯨꯝ ꯏꯁꯩꯁꯦ ꯄꯪꯉꯪꯇ ꯉꯪꯁꯟꯕꯅꯤꯗ ꯑꯦꯜꯕꯤ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯀꯥꯔꯟ ꯇꯨꯔꯟ ꯏꯁꯩ ꯁꯛꯆꯟꯅ ꯂꯩꯔꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯨ ꯐꯖꯕ ꯁꯤꯡꯒꯔ ꯏꯁꯩ ꯁꯩꯁꯛꯄꯤꯁꯤꯡꯅ ꯐꯖꯅ ꯁꯛꯄ ꯏꯁꯩꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯐꯗꯤ ꯈꯔ ꯑꯗꯨꯃꯥꯏꯅ ꯃꯒꯨꯟ ꯃꯥꯡꯍꯟꯅ ꯁꯛꯅ ꯂꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯅꯥꯝꯕꯨ ꯂꯥꯛꯇꯦ ꯑꯁꯣꯛꯄ ꯊꯃꯣꯏ ꯄꯨꯗꯨꯅ ꯍꯟꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯍꯪꯒꯣꯏꯔꯦ ꯍꯥꯏꯕ ꯎꯠꯇꯨꯅ ꯆꯠꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯁꯨꯛ ꯐꯖꯕ ꯏꯁꯩꯁꯦ ꯑꯩꯅ ꯐꯗꯤ ꯐꯔꯥ ꯁꯥꯍꯟꯕꯤꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯔꯝꯃꯨ ꯀꯧꯅꯤꯡꯗ꯭ꯔꯕ ꯅꯆꯤꯟꯅ ꯀꯔꯝ ꯂꯦꯜꯂꯤ ꯍꯪꯂꯝꯃꯨ ꯀꯔꯝ ꯂꯦꯜꯂꯤ ꯍꯪꯂꯝꯃꯨ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤꯒꯦ ꯈꯪꯗꯦ ꯑꯩꯁꯨ ꯆꯦꯛ ꯇꯧꯍꯧꯗ꯭ꯔꯦ ꯀꯥꯏꯗ ꯃꯌꯥꯝꯁꯦ ꯀꯣꯏꯕ ꯆꯠꯅꯈ꯭ꯔꯕ ꯀꯅꯥꯒꯤ ꯊꯥꯔꯤꯒꯦ ꯈꯪꯗꯦ ꯑꯦꯜꯕꯤꯁꯦ ꯀꯅꯥꯃ ꯂꯩꯇ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯔꯝ ꯂꯦꯜꯂꯤ ꯍꯪꯂꯝꯃꯨ ꯃꯔꯨꯞ ꯑꯣꯏꯕꯩ ꯍꯧꯅꯁꯥ ꯃꯔꯨꯞ ꯑꯣꯏꯕꯩ ꯍꯧꯅꯁꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯔꯝꯃꯨ ꯀꯧꯅꯤꯡꯗ꯭ꯔꯕ ꯅꯆꯤꯟꯅ ꯏꯆꯦ ꯑꯃꯠꯇꯒ ꯂꯤꯔꯛꯈꯣ ꯋꯥꯔꯤ ꯍꯩꯕ ꯏꯁꯩꯗꯣ ꯍꯥꯏꯕ ꯏꯁꯩꯗꯣ ꯀꯩꯅꯣ ꯑꯃꯠꯇꯒ ꯂꯤꯔꯛꯈꯣꯕ ꯂꯤꯔꯈꯣ ꯋꯥꯔꯤꯗꯣ ꯇꯝꯂꯈꯣ ꯃꯄꯥꯎꯗꯣ ꯂꯤꯔꯈꯣ ꯋꯥꯔꯤ ꯇꯝꯂꯈꯣ ꯃꯄꯥꯎ ꯂꯤꯔꯈꯣ ꯋꯥꯔꯤ ꯇꯝꯂꯈꯣ ꯃꯄꯥꯎ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯥꯒꯤ ꯋꯥꯔꯤꯗ ꯈꯪꯗꯦ ꯀꯔꯤ ꯃꯥꯌꯥꯕꯨ ꯄꯨꯕꯅꯣ ꯍꯩꯇꯦꯗ ꯁꯤꯡꯒꯔꯁꯤꯡꯅ ꯁꯛꯄꯗꯣ ꯑꯩꯅ ꯐꯗꯤ ꯐꯔꯥ ꯇꯥꯍꯟꯗꯣꯔꯦ ꯂꯤꯔꯈꯣ ꯋꯥꯔꯤ ꯇꯝꯂꯈꯣ ꯃꯄꯥꯎ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯥꯒꯤ ꯋꯥꯔꯤꯗ ꯈꯪꯗꯦ ꯀꯔꯤ ꯃꯥꯌꯥꯕꯨ ꯄꯨꯕꯅꯣ ꯀꯅꯥꯅꯣ
ꯑꯃꯈꯛ ꯂꯩꯁꯤꯗꯤ ꯋꯥꯔꯤꯗꯣ ꯁꯨꯅꯔꯛꯇꯦꯕ ꯃꯌꯥꯝ ꯀꯅꯥꯅꯣ ꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯜ ꯇꯥꯕꯤꯔꯤꯁꯤꯕꯨ ꯀꯃꯦꯟ ꯏꯕꯤꯔꯛꯑꯣ. ꯑꯩꯕꯨ ꯍꯤꯡꯈ꯭ꯔꯣꯗ ꯑꯩꯕꯨ ꯁꯤꯈ꯭ꯔꯣꯗ ꯑꯩꯕꯨ ꯍꯤꯡꯈ꯭ꯔꯣꯗ. ꯀꯅꯥꯗꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯀꯅꯥꯕꯨ ꯂꯥꯛꯇꯦ ꯂꯣꯏꯉꯝꯕꯇꯅꯤꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ. ꯑꯩꯗꯤ 4 ꯂꯥꯏꯛ ꯈꯛꯇꯤ ꯇꯧꯕꯤꯔꯝꯃꯤ ꯃꯌꯥꯝ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯅꯨꯡꯁꯤ ꯂꯩꯕ ꯂꯩꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯥꯎꯕꯤ ꯀꯅꯥ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦꯀꯣ 4 ꯂꯥꯏꯛ ꯈꯛ ꯇꯧꯔꯝꯃꯤꯁꯦ. ꯑꯃꯗꯤ ꯂꯣꯏꯉꯝꯕꯅꯦꯕꯗꯣ ꯈꯪꯖꯔꯦꯀꯣ. ꯑꯗꯣ ꯀꯅꯥꯝꯕ ꯋꯥꯔꯤꯗꯤ ꯁꯨꯅꯔꯝꯗꯕꯅꯤꯅ ꯀꯅꯥ ꯂꯥꯏꯛꯁꯦ ꯄꯤꯔꯝꯃꯤꯅ ꯑꯩꯗꯣ ꯈꯪꯗ꯭ꯔꯦ. ꯊꯦꯡꯛ ꯌꯨ ꯂꯥꯏꯛ 4 ꯂꯥꯏꯛ ꯇꯧꯕꯤꯔꯝꯕꯒꯤ ꯍꯩꯔꯕꯤꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯏꯆꯦ ꯁꯛꯃꯤꯟꯅꯕ ꯖꯥꯔꯝꯂꯗꯤ ꯁꯛꯃꯤꯟꯅꯒꯗꯕꯅꯤ. ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯕꯗ 15 ꯁꯦꯀꯦꯟ ꯑꯣꯏꯌꯦꯕ. ꯑꯩꯒꯤ ꯊꯥꯕ 15 ꯁꯦꯀꯦꯟ ꯑꯣꯏꯔꯗꯤ ꯀꯩ ꯍꯥꯏꯅꯣ. 15 ꯁꯦꯀꯦꯟꯁꯦ ꯈꯪꯗ꯭ꯔꯦ. ꯏꯁꯩꯒ ꯍꯩꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯀꯥꯟꯅ ꯇꯨꯔ ꯁꯛꯆꯜꯂꯤꯃꯤꯗ. ꯑꯦꯜꯕꯤꯁꯦ ꯃꯤꯕꯨ ꯂꯥꯛꯄꯗꯨꯒ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏꯅ. ꯐꯦꯁꯔ ꯏꯕꯨꯡꯉꯣ ꯊꯧꯖꯥꯟꯕꯤꯔꯣ ꯅꯅꯥꯏꯗ. ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯋꯥꯔꯤ ꯁꯨꯅꯕꯩ ꯀꯅꯥꯕꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯀꯣꯟꯅꯗ ꯋꯥꯆ ꯇꯥꯏꯝ ꯚ꯭ꯌꯨꯁꯀꯁꯦ ꯖꯔ 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 1.8 1.9 ꯀꯦ ꯀꯖꯧꯈ꯭ꯔꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯅꯀꯣ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯂꯣꯏꯔꯝꯕ ꯏꯆꯦꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ 4 ꯂꯥꯏꯛ ꯇꯧꯕꯤꯔꯝꯂꯤꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯃꯤꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯗꯥꯡꯁꯨ ꯊꯦꯡꯉꯒ ꯅꯨꯄꯤ ꯊꯥꯏ ꯆꯥꯏꯅꯩꯅꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯒ ꯑꯗꯨꯝ ꯊꯥꯏꯅꯦꯕ. ꯑꯗꯨꯒ ꯋꯥꯆ ꯇꯥꯏꯝꯁꯦ ꯀꯥꯃꯨꯛ ꯇꯨꯝꯅ ꯂꯩꯖꯔꯒꯦꯅ ꯈꯜꯂꯕꯅꯤ. ꯃꯣꯅꯤꯇꯥꯏꯁꯁꯦ ꯑꯣꯏꯗ꯭ꯔꯗꯤ ꯄꯪꯀꯛꯇ ꯀꯛꯄꯗꯨꯒꯅꯤ ꯊꯦꯡꯉꯒ ꯈꯪꯗꯦ. ꯂꯥꯏꯛ ꯇꯧꯕꯁꯦ 15 ꯁꯦꯀꯦꯟ ꯍꯦꯛꯇ ꯇꯥꯒꯦ ꯍꯥꯏꯕꯅꯤ ꯏꯆꯦꯜ. ꯂꯥꯏꯛ ꯊꯥꯕꯁꯦ ꯈꯪꯗꯦ. ꯑꯩꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯗꯦꯕ. ꯀꯅꯥꯅꯣ ꯈꯛ ꯂꯩꯁꯤꯕꯣ. ꯀꯅꯥꯅꯣ ꯀꯅꯥꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯂꯤꯕꯅꯣ. ꯂꯣꯟꯅ ꯂꯣꯟꯅ ꯇꯞꯅ ꯅꯥꯄ ꯆꯤꯛꯅ ꯋꯥꯔꯤ ꯇꯥꯔꯤ ꯇꯥꯔꯤ. ꯀꯅꯥꯅꯣ ꯑꯃ ꯂꯨꯝꯅ ꯂꯩꯔꯤ. ꯂꯣꯟꯅ ꯂꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯇꯥꯔꯤ ꯇꯥꯔꯤ. ꯂꯥꯏꯛ ꯊꯥꯕ ꯍꯥꯏꯕ. ꯆꯨꯝ ꯍꯣꯏ ꯍꯣꯏ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯂꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯂꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ. ꯁꯨꯝꯕꯤꯌꯨ ꯅꯪꯅ ꯚꯛꯇꯤꯒꯤ ꯇꯝꯄꯥꯛꯇ. ꯁꯨꯝꯕꯤꯌꯨ ꯅꯪꯅ ꯚꯛꯇꯤꯒꯤ ꯇꯝꯄꯥꯛꯇ. ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯏꯁꯩꯁꯦ ꯂꯣꯏꯅ. ꯃꯤꯀꯨ ꯈꯨꯗꯤꯡ ꯁꯥꯌꯣꯟꯕ ꯉꯝꯕ ꯈꯪꯖꯗꯦ ꯅꯒꯨꯟ ꯁꯛ ꯅꯥꯏꯗ ꯅꯪꯒꯤ. ꯀꯅꯥꯅ ꯁꯛꯄ ꯏꯁꯩꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ. ꯑꯩꯅ ꯁꯛꯏꯕ ꯂꯥꯏꯁꯣꯟ ꯏꯁꯩꯁꯦ ꯀꯅꯥꯅ ꯁꯛꯄꯅꯣ ꯇꯥꯈ꯭ꯔꯕ ꯁꯤꯒꯤ ꯏꯁꯩꯁꯦ. ꯃꯤꯀꯨ ꯈꯨꯗꯤꯡ ꯁꯥꯌꯣꯟꯕ ꯉꯝꯕ
khangjade nagun saknaida nanggi ꯑꯗꯨꯒꯤ ꯏꯁꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤꯅꯦ ꯑꯔꯤꯕ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯏꯆꯦꯒꯤ ꯂꯣꯏ ꯂꯩꯅꯤ ꯉꯁꯤꯗꯤ ꯈꯪꯉꯦ ꯏꯆꯦ ꯍꯥꯏꯕ ꯑꯩꯁꯨ ꯑꯔꯤꯕ ꯏꯁꯩꯅ ꯍꯦꯜꯂꯤ ꯄꯥꯝꯕ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯅꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯤ khuding sayonba ngamba khangjade nagun saknaida nanggi yaujage aishu taibangda lila कावले में तो जादरे कोक से जादरे से में कल काव इना बिना नादा असुमई लंबी तुतंग like dengan benar sapi ꯅꯤꯡꯊꯦꯝꯒ ꯅꯤꯡꯊꯧꯔꯦꯟ ꯁ꯭ꯌꯥꯝ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯈꯪꯗꯦ ꯉꯁꯤꯒꯤ ꯆꯦꯗ ꯂꯥꯛꯇꯦ ꯅꯍꯥꯟꯈꯩꯗꯤ ꯍꯦꯛ ꯂꯥꯛꯄꯅꯤ ꯁꯔꯃꯥꯅ ꯀꯅꯥꯏꯗ ꯂꯩꯔꯤꯒꯦ ꯈꯪꯗꯦ ꯅꯤꯡꯊꯦꯝꯅ ꯀꯅꯥꯏꯗ ꯅꯤꯡꯊꯧꯔꯦꯟꯅ ꯀꯅꯥꯏꯗ ꯁꯔꯃꯥꯅ ꯀꯅꯥꯏꯗ ꯂꯩꯔꯤꯁꯦ ꯂꯣꯏꯉꯝꯕꯇ ꯉꯥꯏꯔꯦ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯊꯥꯏꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯜꯂꯦ ꯋꯥꯔꯤ ꯂꯩꯇꯦ ꯑꯉꯥꯎꯕꯤ ꯆꯨꯏꯔꯣꯅꯤ ꯈꯜꯂꯨꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯥꯐꯨꯇꯕꯤ ꯑꯉꯥꯎꯕꯤꯒꯤ ꯑꯦꯜꯕꯤ ꯑꯩꯁꯦ ꯁꯥꯊꯤꯅ ꯀꯣꯊꯣꯟ ꯆꯥꯗꯕ ꯃꯥꯜꯂꯦꯕ ꯁꯩꯇ ꯀꯩꯅꯣ ꯏꯆꯤꯟꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯕ꯭ꯂꯦꯛ ꯇꯤꯞꯅ ꯐꯥꯖꯤꯜꯂꯒ ꯐꯝ ꯇꯥꯔꯦ ꯕ꯭ꯂꯦꯛꯕꯤꯁꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯑꯁꯤꯕꯨꯒꯤ ꯏꯔꯥꯜꯂꯣ ꯀꯅꯥꯃꯇ ꯂꯥꯛꯇꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯤꯟꯁꯤꯅ ꯑꯐꯪ ꯑꯐꯪꯕ ꯉꯥꯡꯉꯤꯁꯦ ꯑꯩꯒ ꯋꯥꯔꯤ ꯁꯨꯕꯤꯅꯕ ꯀꯅꯥꯃꯇ ꯂꯥꯛꯇꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯉꯥꯡꯉꯤꯁꯦ ꯑꯩ ꯈꯪꯗꯦꯗ ꯐꯖꯅ ꯐꯥꯗꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯀꯥꯁꯦ ꯐꯖꯄꯣꯟꯇꯦꯗ ꯂꯣꯏꯉꯝꯕꯅ ꯏꯁꯩ ꯁꯛꯄꯇ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯀꯅꯥꯝꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯔꯤꯗꯤ ꯁꯨꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯃꯇꯠ ꯃꯇꯠ ꯁꯛꯄꯅꯦꯕ ꯑꯗꯨꯒ ꯂꯣꯏꯉꯝꯕꯁꯤꯅ ꯏꯁꯩꯁꯦ ꯄꯪꯏꯗ ꯏꯔꯛꯈꯔꯦ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ ꯏꯆꯤꯜꯁꯤꯅ ꯑꯗꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯈꯪꯗꯦꯗ ꯐꯖꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ ꯏꯆꯦꯁꯤꯅ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯁꯤꯅ ꯑꯩꯅ ꯉꯁꯥꯏꯗꯩ ꯊꯥꯔꯤꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯜꯂꯦꯕ ꯂꯣꯏꯉꯝꯕꯇꯅꯤ ꯑꯩꯒ ꯋꯥꯔꯤ ꯁꯨꯅꯔꯤꯁꯦ ꯑꯩꯅ ꯏꯊꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯟꯅ ꯏꯁꯩꯁꯦ ꯎꯇ꯭ꯔꯥ ꯄꯨꯇ꯭ꯔꯥ ꯑꯉꯥꯎꯕꯤꯗ ꯄꯪꯁꯛ ꯁꯛꯄꯁꯤꯒ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯗꯅ ꯏꯆꯦ ꯑꯗꯨꯃꯨꯛ ꯁꯛꯂꯧ ꯏꯆꯦ ꯑꯗꯨꯃꯨꯛ ꯁꯛꯂꯧ ꯍꯥꯏꯅ ꯑꯩꯅ ꯃꯇꯠ ꯁꯛꯏꯕ ꯀꯅꯥꯝꯐꯥꯎ ꯂꯥꯛꯄꯤꯗꯦ ꯑꯩꯒꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯐꯣꯔ ꯂꯥꯏꯛ ꯈꯛꯇꯤ ꯇꯧꯕꯤꯔꯝꯃꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯁꯤꯒ ꯂꯐꯣꯏ ꯑꯃꯨꯟꯕ ꯑꯃ ꯂꯩꯖ ꯃꯅꯝꯁꯦ ꯇꯜꯂꯣ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯂꯐꯣꯏꯁꯦ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯃꯅꯝꯁꯦ ꯂꯩ ꯌꯥꯗ꯭ꯔꯦ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯟꯅꯗꯦ ꯅꯦꯠꯇꯅꯤ ꯃꯥꯡꯉꯤꯁꯦ ꯑꯩꯁꯦ ꯀꯅꯥꯝꯐꯥꯎ ꯂꯥꯛꯄꯤꯗꯦꯕ ꯂꯣꯏꯉꯝꯕꯇꯅꯦꯕꯀꯣ
ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯨ ꯋꯥꯔꯤꯗꯣ ꯈꯔꯁꯨ ꯁꯨꯔꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ ꯍꯥꯏꯕ ꯀꯅꯥ ꯀꯅꯥꯅꯣ ꯂꯨꯝꯃꯒ ꯋꯥꯔꯤ ꯇꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯗꯦꯗ ꯀꯩꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏꯌꯦ ꯅꯉꯝꯕꯅ ꯈꯟꯗꯦ ꯈꯟꯗꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯨ ꯍꯥꯏꯔꯛꯏꯅꯦꯕ ꯑꯩꯅ ꯁꯛꯇ꯭ꯔꯒꯗꯤ ꯍꯥꯏꯔꯛꯀꯗ꯭ꯔꯣ ꯅꯉꯝꯕꯅ ꯑꯩꯅ ꯁꯨꯝ ꯁꯛꯄꯗꯨꯒ ꯍꯥꯏꯕꯤꯅꯦꯕ ꯑꯗꯨ ꯁꯛꯂꯣ ꯍꯥꯏꯅ ꯑꯗꯨ ꯁꯛꯂꯣ ꯍꯥꯏꯅ ꯑꯩꯁꯨ ꯍꯩꯕꯨ ꯍꯩꯇꯕ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯁꯛꯏꯅꯦꯕꯀꯣ ꯋꯥꯔꯦꯗ ꯄꯨꯟꯁꯤꯁꯦ ꯋꯥꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯈꯨꯠꯂꯥꯡ ꯇꯣꯏꯅ ꯀꯧꯖꯔꯤ ꯅꯪꯕꯨ ꯃꯃꯤ ꯏꯁꯥꯝ ꯁꯥꯝꯂꯕ ꯇꯣꯂꯕꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤ ꯃꯃꯤ ꯏꯁꯥꯝ ꯁꯥꯝꯂꯕ ꯇꯣꯂꯕꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤ ꯅꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯔꯣ ꯅꯅꯥꯏꯕꯨ ꯅꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯅꯪꯒꯤ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯔꯣ ꯅꯅꯥꯏꯕꯨ ꯋꯥꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯋꯥꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯈꯨꯠꯂꯥꯡ ꯇꯣꯏꯅ ꯀꯧꯖꯔꯤ ꯅꯪꯕꯨ ꯋꯥꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯈꯨꯠꯂꯥꯡ ꯇꯣꯏꯅ ꯃꯃꯤ ꯏꯁꯥꯝ ꯁꯥꯝꯂꯕ ꯇꯣꯂꯕꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯅꯗꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯀꯅꯥꯒꯗꯕꯅ ꯑꯗꯨꯝ ꯉꯥꯏꯕ ꯀꯅꯥꯝꯗꯤ ꯂꯥꯛꯇꯕ ꯂꯣꯏꯉꯝꯕꯇ ꯂꯥꯛꯏꯀꯣ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯏꯁꯣꯔꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕꯅꯤ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯅꯤ ꯏꯆꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯛꯂꯤꯕ ꯂꯝꯃꯩ ꯑꯊꯥꯕꯁꯤꯡꯗ ꯍꯥꯏꯕꯗꯣ ꯁꯛꯄꯤꯔꯝꯃꯨ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯖꯕ ꯅꯠꯇꯦꯗꯣ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯁꯦꯝꯕꯤꯝꯂꯥꯒꯤꯗꯨ ꯐꯖꯕ ꯏꯁꯩꯗꯣ ꯑꯩꯅ ꯁꯛꯄ ꯉꯝꯒꯗ꯭ꯔꯣ ꯈꯅꯥꯎ ꯀꯪꯉꯦ ꯏꯁꯤꯡ ꯈꯛꯇ ꯊꯛꯈꯤꯒꯦ ꯁꯨꯝ ꯄꯥꯔꯣ ꯉꯥꯡꯕꯗ
ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯄꯨꯟꯁꯤꯁꯦ ꯀꯥꯏꯗꯒꯤ ꯌꯨꯇꯨꯕꯇ ꯆꯦꯅꯦꯜ ꯑꯃ ꯄꯥꯏꯔꯨꯗꯅ ꯃꯊꯥ ꯁꯥꯔꯦ ꯉꯥꯎꯗꯣꯔꯦ ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯉꯩꯒꯤ ꯂꯩꯔꯝꯃꯤ ꯃꯤꯒꯤꯗ ꯆꯪꯉꯒ ꯌꯦꯡꯉꯤ ꯂꯥꯏꯛ ꯇꯧꯏ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯏ ꯀꯃꯦꯟ ꯄꯥꯕꯅ ꯂꯣꯏꯔꯕ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯏꯇꯧ ꯇꯧꯕꯤꯗꯕ ꯍꯩ ꯌꯦꯡꯉꯤ ꯍꯩ ꯂꯩ ꯊꯥꯕꯒꯤ ꯌꯥꯝ ꯌꯦꯡꯉꯤ ꯍꯩ ꯂꯩ ꯌꯥꯝ ꯊꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯦꯅꯦꯜꯁꯤ ꯄꯥꯏꯁꯟꯕꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯂꯩꯁꯨ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯃ ꯂꯩꯕꯒ ꯍꯥꯟꯅꯩ ꯂꯩ ꯌꯥꯝ ꯊꯥꯔꯝꯃꯦꯕ ꯍꯩ ꯊꯥꯕ ꯄꯥꯝꯃꯤ ꯂꯩ ꯊꯥꯕ ꯄꯥꯝꯃꯤꯀꯣ ꯑꯗꯩꯗꯤ ꯂꯩꯁꯦ ꯌꯥꯝ ꯊꯥꯔꯝꯃꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯝꯃꯤ ꯑꯩꯒꯤ ꯀꯦꯞꯁꯤꯀꯝ ꯃꯣꯔꯣꯛꯀ ꯄꯥꯟꯕ ꯈꯨꯄꯥꯟꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯩꯕꯥꯛꯇꯁꯨ ꯊꯥꯏ ꯇꯣꯞꯇꯁꯨ ꯊꯥꯏ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯗꯣ ꯈꯪꯗꯦꯗ ꯑꯩ ꯀꯣꯛꯀ ꯆꯥꯛꯑꯦ ꯑꯔꯦꯝ ꯀꯥꯟꯅ ꯑꯥꯏꯇꯤꯗ ꯆꯪꯖꯔꯕꯅꯦꯕ ꯀꯣꯛꯁꯦ ꯁꯥꯏꯌꯦꯕꯀꯣ ꯀꯅꯥꯅꯣ ꯑꯅꯤꯁꯨꯕ ꯃꯤꯁꯤꯕꯨ ꯑꯃꯗꯤ ꯂꯣꯏ ꯉꯝꯕꯅꯤ ꯑꯃꯁꯦ ꯀꯅꯥꯅꯣ ꯍꯥꯏꯃꯤ ꯂꯣꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯊꯣꯛꯂꯛꯑꯣ ꯏꯆꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯑꯃꯅꯤ ꯁꯛꯄꯤꯔꯝꯃꯨ ꯄ꯭ꯂꯤꯖ ꯏꯆꯦ ꯁꯛꯄꯤꯔꯝꯃꯨ ꯆꯥꯛꯂꯤꯕ ꯏꯄꯥ ꯅꯤꯄꯥꯁꯤꯅ ꯁꯛꯎ ꯁꯛꯎ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯐꯥꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯐꯖꯅꯀꯣ ꯑꯗꯨꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯑꯒꯦ ꯅꯨꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯥꯛꯂꯤꯕ ꯂꯝꯃꯩꯁꯤꯒ ꯃꯤ ꯑꯅꯤꯅ ꯁꯨꯔ ꯑꯅꯤ ꯊꯣꯛꯅ ꯁꯛꯑꯕꯅꯤꯀꯣ ꯑꯣꯖꯥ ꯁꯦꯟ ꯕꯤꯃꯂꯥꯅ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄ ꯆꯤꯡꯗ ꯃꯤꯆꯝꯅꯤ ꯃꯊꯟꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯅꯔꯒ ꯇꯥꯔꯛꯂꯒ ꯅꯨꯡꯗꯣꯟ ꯂꯤꯛꯂꯥ ꯑꯗꯩ ꯑꯃꯅ ꯀꯃꯥꯏꯅ ꯁꯛꯏ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄ ꯆꯤꯡꯗ ꯆꯠꯈꯤꯅꯤꯗꯣ ꯃꯊꯟꯅꯇ ꯑꯩ ꯍꯩꯇꯦꯗ ꯑꯗꯨꯝ ꯁꯛꯆꯟꯕꯅꯤꯗ ꯌꯥꯝ ꯍꯩꯅꯒ ꯁꯛꯄ ꯅꯠꯇꯦꯗ ꯁꯟꯒ ꯇꯠꯅ ꯆꯦꯟꯒꯅꯤ ꯑꯩꯒꯤ ꯏꯁꯩ ꯇꯥꯕꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯞꯄꯣꯔꯠ ꯂꯣꯏꯁꯤꯜꯂꯒꯦ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯂꯩꯇ꯭ꯔꯦ 23:59 ꯄꯨꯡ 12 ꯍꯦꯜꯂꯝꯃꯦꯅꯦ ꯄꯨꯡ 12 ꯍꯦꯜꯂꯦ ꯃꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯎ ꯏꯆꯦ ꯏꯁꯀꯦꯜ ꯑꯗꯨꯝ ꯃꯥꯟꯅꯅ ꯆꯤꯡꯂꯒ ꯁꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯅꯨꯄꯥꯅ ꯅꯨꯄꯥꯁꯤꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯊꯦꯡꯀ꯭ꯌꯨ ꯍꯩꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯄꯪꯁꯛꯇ ꯁꯛꯆꯟꯕꯅꯤꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ 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 ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯕꯁꯤꯁꯨꯀꯣ ꯃꯤ ꯑꯇꯩ ꯂꯥꯛꯑꯗꯤ ꯆꯀꯠ ꯉꯥꯡꯅ ꯂꯩꯒꯗꯕꯗꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯔꯦ ꯀ꯭ꯔꯤꯁꯅꯁꯨ ꯁꯛꯑꯦ ꯏꯁꯣꯔꯒꯤ ꯅꯥꯝꯁꯨ ꯁꯣꯟꯕ ꯑꯣꯏꯔꯦ ꯃꯄꯨꯗꯤ ꯑꯃꯈꯛꯇꯅꯤꯀꯣ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯇꯥꯏꯕꯪ ꯃꯤꯇꯅꯅꯤ ꯈꯦꯠꯅꯕ ꯎꯠꯂꯤ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ विधौ पाखंबसु ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯃꯤꯁꯤꯡꯁꯤꯅ ꯌꯥꯝ ꯐꯠꯇ ꯀꯃꯦꯟ ꯏꯔꯩꯑꯕ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗꯗꯤ ꯙꯧ ꯂꯥꯠꯂꯤ ꯁꯤꯗꯅ ꯀ꯭ꯔꯤꯁꯅ ꯂꯥꯠꯂꯤ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯈꯦꯠꯅꯕ ꯊꯝꯂꯤꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯅꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯈ꯭ꯔꯦ ꯃꯣꯔꯅꯤꯡꯗ ꯇꯥꯗꯣꯔꯦ
ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯑꯥꯗ ꯃꯇꯝꯁꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗ ꯁꯞꯄꯣꯔꯠ ꯂꯥꯏꯛ ꯇꯧꯔꯝꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯍꯥꯏꯖꯤꯜꯂꯝꯃꯒ ꯋꯥꯔꯤꯒ ꯇꯥꯔ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯣꯛꯈꯤꯕꯁꯤꯡꯁꯨ ꯊꯥꯒꯠꯆꯔꯤ ꯆꯪꯕꯤꯔꯝꯃꯦꯕ ꯀꯃꯦꯟ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯂꯥꯏꯛ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯁꯨꯝ ꯆꯪꯕꯤꯔꯝꯃꯦꯕꯀꯣ ꯀꯅꯥꯃꯇ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯨꯗꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯁꯩꯗ ꯌꯥꯎꯗ꯭ꯔꯅꯦ ꯅꯤꯃꯥꯏ ꯁꯤꯅꯥꯁꯇ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯃꯥꯏꯑꯅ ꯏꯃꯥꯅ ꯎꯔꯤ ꯁꯤꯗꯤ ꯀꯨꯆꯨꯅ ꯁꯅꯥꯒꯤ ꯑꯍꯤꯡ ꯃꯆꯨꯅꯤ ꯀꯣꯛꯇ ꯆꯨꯔꯥ ꯊꯣꯛꯂꯤꯗꯨ ꯈꯨꯠꯇ ꯋꯥꯁꯤ ꯄꯥꯏꯔꯤꯗꯨ ꯀꯥꯏ ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯕꯗꯨꯒ ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯤꯃꯥꯏ ꯀꯩꯅꯣꯁꯤꯗꯤ ꯅꯪꯅꯦꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯅ ꯄꯨꯡ ꯑꯃꯇꯪ ꯐꯥꯍꯟꯒꯦꯅ ꯇꯧꯕꯅꯤ ꯄꯨꯡ ꯑꯃꯁꯦ ꯐꯥꯗꯣꯔꯦ ꯑꯉꯛꯄ ꯑꯦꯜꯕꯤꯅꯦꯕ ꯄꯨꯡ ꯑꯃ ꯊꯥꯕꯗ ꯀꯅꯥꯃꯨꯛ ꯂꯥꯛꯄꯤꯗꯕ ꯀꯥꯏꯁꯦ ꯃꯤ ꯑꯣꯟꯂꯤ ꯋꯥꯟ ꯂꯣꯏꯅꯃꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯑꯆꯣꯏꯕꯁꯤꯡꯁꯦ ꯇꯥꯅꯤꯡꯗꯅ ꯂꯥꯛꯄꯔꯤꯅꯤꯀꯣ ꯑꯗꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯤꯁꯦ ꯂꯥꯏꯞ ꯊꯥꯔꯤꯅꯦꯅ ꯆꯪꯕꯤꯔꯝꯃꯤꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯂꯣꯏꯉꯝꯕ ꯏꯄꯥꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯦ ꯃꯇꯝ ꯊꯦꯡꯉꯕꯧꯅ ꯏꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯕꯤꯔꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯉꯝꯕ ꯏꯆꯦ ꯅꯨꯄꯥ ꯇꯁꯦꯡꯅ ꯋꯥꯈꯜꯒꯤ ꯑꯅꯥꯕ 2013ꯗꯒꯤ ꯅꯥꯔꯛꯄꯅꯦ ꯂꯥꯏꯌꯦꯡꯂꯤ ꯍꯧꯖꯤꯛꯁꯨ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯗꯨꯒꯤꯅꯤ ꯑꯩ ꯄꯥꯝꯃꯤꯁꯦ ꯏꯁꯩ ꯄꯥꯝꯃꯤꯁꯦ ꯍꯥꯏꯕ ꯂꯥꯏꯌꯦꯡꯉꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯅꯣꯒꯨꯝꯕꯗꯨꯁꯨ ꯈꯔꯁꯨ ꯁꯨꯝ ꯇꯧꯅ ꯍꯤꯗꯥꯛ ꯆꯥꯕꯗ ꯅꯠꯇꯕꯀꯣ ꯌꯣꯒ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯀꯥꯟꯅꯩ ꯌꯣꯒ ꯇꯧꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩꯒꯤ ꯅꯪꯒꯤ ꯑꯣꯝꯗꯣ ꯂꯋꯥꯏ ꯂꯦꯝꯐꯨꯅ ꯃꯊꯛꯂꯣꯝꯗ ꯄꯨꯈꯠꯂꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯀꯩꯅꯣ ꯇꯧ ꯐ꯭ꯔꯦꯁ ꯑꯣꯏꯍꯟꯕꯅꯤ ꯑꯣꯝꯁꯦ ꯀꯣꯛ ꯑꯝꯇ ꯀꯩꯅꯣꯝꯗ ꯄꯨꯈꯠꯂꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯜ ꯁꯦ ꯇꯥꯕꯤꯕ ꯂꯥꯛꯄꯤꯕ ꯆꯪꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯅꯥꯅꯣꯝꯁꯨ ꯂꯥꯛꯑꯦ 5 ꯂꯥꯏꯛ ꯁꯨꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ श्री कृष्ण गोविंद हरे मुरारी हे नाथ नारायण वासुदेवा ꯑꯃ ꯐꯥꯔꯦ ꯂꯣꯏꯉꯝꯕꯇꯅꯤ ꯂꯩꯕꯤꯔꯤꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤꯍꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤ ꯃꯤꯅ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯊꯥꯔꯒ ꯀꯌꯥꯝ ꯅꯣꯛꯉꯝꯒꯅꯤ ꯇꯥꯔꯒꯀꯣ ꯂꯥꯏ ꯃꯈꯊꯣꯟ ꯆꯥꯗꯦ ꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯅ ꯂꯣꯏꯉꯝꯕ ꯇꯨꯝꯃꯣ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯦꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯂꯣꯏꯉꯝꯕ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯝ ꯄꯨꯡ 12 ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯀꯅꯥ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯁꯦ ꯂꯣꯏꯉꯝꯕ ꯇꯉꯥꯟꯅꯤ ꯂꯥꯛꯏꯁꯦ ꯀꯅꯥꯕꯨ ꯂꯥꯛꯇ꯭ꯔꯦ ꯂꯣꯏꯉꯝꯕ ꯗ꯭ꯔꯦꯁꯟ ꯁꯣꯅꯤꯌꯥ ꯅꯥꯕꯅꯦ ꯏꯆꯦꯅ ꯈꯪꯕꯤꯔꯣꯏ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯩ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯌꯥꯝ ꯐꯖꯅꯕꯨꯗꯤ ꯈꯪꯗꯦꯗ ꯑꯗꯨꯁꯨ ꯌꯣꯒꯒꯨꯝꯕ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯒꯤ ꯐꯩꯅꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯐꯔꯦ ꯂꯣꯏꯉꯝꯕ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯆꯦꯗ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯝꯁꯦ ꯊꯦꯡꯉꯦꯀꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯅ ꯎꯇꯥ ꯄꯨꯇꯥ ꯏꯁꯩꯁꯦ ꯅꯣꯡꯅꯕꯤꯅꯨꯀꯣ ꯃꯌꯥꯝ ꯑꯉꯥꯎꯕꯤꯒꯤ ꯆꯣꯏꯔꯣꯟꯅꯤꯒ ꯍꯥꯏꯕꯤꯅꯨ ꯀꯅꯥꯝꯕ ꯋꯥꯔꯤ ꯁꯨꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯅꯔꯤꯃꯤꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯈꯤ ꯃꯤꯇꯩ ꯄꯤꯁꯨ ꯇꯥꯈ꯭ꯔꯦ ꯃꯤꯁꯝ ꯁꯥꯝꯂꯕ ꯇꯣꯂꯕꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯅꯪ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯔꯣ ꯅꯅꯥꯏꯕꯨ ꯍꯥꯏꯕꯗꯣ
ꯌꯥꯝꯅ ꯒꯨꯅꯥꯏꯠ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯅꯃꯛ ꯕꯥꯏ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯦ ꯆꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ